ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯐꯤ ꯋꯤꯠ ꯇꯣꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯑꯅꯧꯕ ꯒꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯈ꯭ꯔꯕ ꯃꯌꯥꯝꯅ ꯗꯥꯊꯣꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯏꯃꯥꯒꯤ ꯂꯤꯗꯤꯡ ꯔꯣꯜ ꯑꯃꯁꯨ ꯂꯧꯕꯤꯔꯤꯕ ꯔꯤꯅꯣꯟ ꯑꯦꯛꯇꯔ ꯑꯣꯀꯦꯟ ꯊꯧꯗꯥꯝꯕꯨ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯀꯦꯟꯕꯨ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯣ ꯑꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯍꯧꯗꯣꯛꯆꯕ ꯑꯣꯏꯅ ꯏꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯃꯗꯤ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯕꯥ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯕꯤ ꯑꯗꯣ ꯀꯣꯄꯜ ꯂꯥꯏꯐ ꯆꯪꯕꯤꯔꯒꯗꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯡꯁꯨ ꯏꯆꯥꯒꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯪꯉꯤ. ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯕ꯭ꯔꯤꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯖꯗ꯭ꯔꯤꯉꯩꯗ ꯀꯣꯐꯤ ꯇꯣꯝꯕꯨ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯀꯣꯐꯤ ꯇꯣꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ. ꯑꯩꯁꯦ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯦ ꯊꯧꯕꯥꯜ ꯊꯧꯗꯥꯝ ꯍꯥꯏꯕ ꯂꯝꯗꯝꯗꯨꯗꯒꯤꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯊꯧꯗꯥꯝ ꯈꯣꯝꯃꯩ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡꯅ ꯊꯧꯗꯥꯝ ꯀꯨꯟꯖꯔꯥꯁꯤ. ꯑꯩꯁꯦ ꯇꯁꯦꯡꯅ ꯌꯨꯝ ꯄꯥꯟꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯒ ꯏꯆꯥ ꯑꯅꯤ ꯂꯩꯖꯔꯦ. ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯦ. ꯏꯆꯟꯅꯨꯄꯤ ꯑꯅꯤꯒ ꯑꯗꯨꯒ ꯑꯩꯅ ꯑꯍꯜꯅꯤ ꯅꯨꯄꯥꯗꯤ ꯏꯊꯟꯗ. ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯩꯒꯤ ꯃꯤꯁꯦꯁꯀꯤ ꯃꯤꯡꯁꯦ ꯏꯕꯦꯊꯣꯏ. ꯑꯗꯣ ꯑꯩꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕ. ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯅꯨꯄꯤ ꯑꯃ. ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯑꯍꯜꯁꯤꯒꯤ ꯃꯤꯡꯁꯤꯅ ꯊꯧꯗꯥꯝ ꯍꯤꯗꯥꯟ ꯃꯉꯥꯡ. ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯅ ꯊꯧꯗꯥꯝ ꯑꯥꯔꯇꯤ ꯃꯉꯥꯡ. ꯏꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯁꯤꯁꯨ ꯅꯤꯁꯇꯥꯅꯤꯀꯦꯇꯟꯗ ꯀ꯭ꯂꯥꯁ 5 ꯇꯝꯃꯤ. ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯗꯤ ꯌꯥꯝ ꯄꯤꯛꯏ. ꯃꯥ ꯍꯧꯖꯤꯛ KG ꯇꯝꯃꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯤ ꯀꯣꯄꯜ ꯂꯥꯏꯐ ꯆꯪꯕꯤꯔꯤꯁꯤ ꯆꯍꯤꯗꯤ ꯈꯤꯇꯪꯗꯤ ꯌꯥꯝ ꯀꯨꯏꯕꯤꯔꯕ ꯃꯥꯜꯂꯦ ꯃꯑꯣꯡꯗꯤ. ꯍꯣꯏ. ꯑꯩ ꯀꯣꯄꯜ ꯂꯥꯏꯐ ꯆꯪꯕꯁꯦ 2006. ꯏꯁꯥꯒꯤ ꯆꯍꯤꯁꯤꯗꯤ ꯌꯥꯝ ꯅꯧꯔꯤꯉꯩꯗꯀꯣ. ꯑꯩꯅ ꯆꯍꯤ 28 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯉꯟꯅ ꯑꯩꯈꯣꯏꯒꯤ ꯀꯣꯄꯜ ꯂꯥꯏꯐ ꯆꯪꯕꯒꯤꯁꯨ ꯍꯣꯏ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯤ. ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯅ ꯂꯤꯂꯥꯒꯤꯁꯤ ꯆꯪꯁꯤꯜꯂꯒ ꯌꯥꯝ ꯄꯥꯛꯅ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯔꯤꯅꯦꯕ. ꯍꯣꯏ. ꯑꯗꯣ ꯁꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯤꯂꯥꯒꯤ ꯆꯠꯄ ꯍꯥꯏꯁꯤꯅꯕꯨ ꯑꯊꯦꯡꯕ ꯑꯗꯒꯤ ꯑꯅꯝꯕꯅ ꯑꯍꯤꯡꯗ ꯑꯗꯨꯝꯕ ꯉꯥꯛꯇꯅꯦꯕ. ꯃꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯄꯤꯕꯤꯒꯦ? ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯃꯁꯤ. ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯁꯥꯃꯛꯅ ꯌꯥꯎꯖꯔꯤꯕ ꯏꯃꯥ ꯍꯥꯏꯕ ꯂꯤꯂꯥ ꯀꯥꯡꯕꯨꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯑꯣꯏꯕꯅꯤ나 ꯌꯨꯝꯒꯤ ꯏꯆꯥꯁꯤꯡ ꯏꯃꯥ ꯕꯕꯥꯁꯤꯡꯒ ꯂꯣꯏꯅꯕꯒꯤ ꯃꯇꯝꯁꯤꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒꯥꯝꯁꯦ ꯍꯧꯖꯤꯛ ꯁꯤꯖꯟ ꯇꯥꯏꯃꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯁꯤꯖꯟꯁꯦ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯂꯤꯂꯥ ꯌꯥꯝ ꯇꯣꯏꯅ ꯇꯧꯕ ꯃꯇꯝꯅꯤꯅ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯏꯃꯨꯡꯒꯤ ꯏꯆꯥꯁꯤꯡꯒ ꯏꯃꯥ ꯕꯕꯥ ꯎꯅꯕꯒꯤ ꯇꯥꯏꯃꯤꯡꯁꯤ ꯌꯥꯝ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ. ꯇꯁꯦꯡꯅ ꯑꯌꯨꯛꯀꯤ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟꯒꯤ ꯁꯣꯁꯤ ꯎꯠꯅꯅꯕ ꯇꯉꯥꯏꯐꯗꯅ ꯁꯣ 3ꯗꯤ ꯑꯗꯨꯝ ꯆꯠꯂꯦꯕꯀோ ꯁꯤꯖꯟ ꯇꯥꯏꯃꯤꯡꯁꯦ. ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯅꯪꯅꯕ ꯂꯤꯂꯥ ꯑꯣꯐꯤꯁꯇ ꯌꯧꯒꯅꯤ. ꯑꯗꯨ ꯍꯣꯔꯦꯟ ꯍꯜꯂꯛꯄꯅ ꯄꯨꯡ 4:30 ꯍꯥꯏꯁꯦ ꯀꯝꯄꯜꯁꯔꯤꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ. ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯄꯨꯡ 4:30 ꯍꯜꯂꯛꯑꯅꯤ. ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯍꯧꯕ. ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯄꯒ ꯏꯆꯥꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯒꯤꯁꯦ ꯎꯅꯍꯧꯗꯕ ꯌꯥꯎꯋꯦ. ꯑꯗꯨ ꯍꯜꯂꯛꯑꯒꯁꯨ ꯎꯅꯔꯣꯏꯗꯣꯏꯅꯤ. ꯃꯥ ꯇꯨꯝꯃꯤꯉꯩꯗ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯝꯕ ꯅꯠꯇꯅ. ꯑꯗ ꯏꯃꯥ ꯕꯕꯥ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯦ ꯁꯨꯡꯐꯪ ꯐꯪꯗꯕ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯝ ꯇꯥꯡꯅ ꯂꯤꯂꯥ ꯕꯟꯒꯨꯝꯕ ꯂꯩꯔꯛꯄ ꯑꯗꯒꯤ ꯂꯤꯂꯥ ꯅꯣꯡ ꯐꯥꯗꯣꯛꯀ ꯑꯣꯞ ꯂꯩꯔꯛꯄ ꯇꯥꯏꯃꯤꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯅ ꯎꯅꯕꯒꯤ ꯇꯟꯖꯥꯁꯤ ꯌꯥꯝ ꯋꯥꯅ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ. ꯃꯥꯅꯦ. ꯍꯥꯏꯗꯤ ꯑꯥꯔꯠꯄꯨ ꯄꯥꯝꯖꯔꯨꯕ ꯅꯨꯡꯁꯤꯔꯨꯕꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯕꯁꯦ ꯁꯤꯕꯨ ꯑꯩꯈꯣই ꯄꯦꯟꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯃꯒ ꯍꯣꯠꯅꯖꯔꯤꯅꯦꯕ. ꯃꯥꯅꯦ ꯃꯥꯅꯦ. ꯌꯥꯝ ꯊꯥꯒꯠꯆꯔꯤ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯂꯝꯁꯤꯗꯀꯣ ꯑꯦꯛꯇꯤꯡꯒꯤ ꯂꯝꯁꯦ ꯁꯤꯗꯩꯁꯤꯗ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯪꯁꯤꯟꯕꯤꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯀꯅꯥꯒꯤ ꯃꯈꯥꯗ ꯇꯝꯕꯤꯔꯛꯈꯤꯕꯅꯣꯁꯨ ꯊꯝꯕꯤꯌꯨ. ꯑꯩꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯝꯕꯤꯁꯤꯗ ꯑꯥꯔꯠꯀꯤ ꯂꯝꯕꯤꯗ ꯆꯪꯉꯛꯄꯁꯤ ꯌꯥꯝ ꯅꯧꯅ ꯆꯪꯉꯛꯀꯦ ꯍꯥꯏꯇꯥꯔꯦ. ꯃꯇꯝ ꯑꯃꯗ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯑꯉꯥꯡ ꯍꯥꯏꯗꯤ ꯅꯍꯥ ꯏꯟꯈꯠꯂꯛꯄ ꯌꯥꯎꯕꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯑꯝꯃꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯎꯔꯛꯄ ꯃꯇꯝꯁꯤꯗ ꯅꯍꯥꯁꯤꯡ ꯌꯥꯎꯕꯁꯤ ꯌꯥꯝ ꯇꯥꯡꯉꯦ. ꯑꯗꯣ ꯑꯩꯅ ꯍꯦꯛ ꯌꯥꯎꯔꯛꯈꯤꯕꯁꯦ 12 ꯀ꯭ꯂꯥꯁ ꯄꯥꯁ ꯇꯧꯕꯒ 1997ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯍꯥꯏꯇꯥꯔꯦ. ꯑꯩ ꯏꯁꯥꯒꯤ ꯑꯦꯀꯥꯗꯃꯤꯛ ꯑꯦꯖꯗ ꯍꯥꯏꯔꯒꯗꯤ 17, 18 ꯑꯗꯨꯋꯥꯏꯃꯨꯛꯇ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯏꯁꯥꯒꯤ. ꯑꯗꯣ 1997ꯒꯤ ꯁꯦꯞꯇꯦꯝꯕꯔꯁꯦ ꯑꯩ 12 ꯂꯣꯏꯔꯒ ꯀꯣꯂꯦꯖ ꯑꯦꯗꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯧꯕꯥꯜ ꯈꯦꯛꯃꯟ ꯍꯥꯏꯁꯦ ꯁꯤꯗ ꯂꯩꯕ ꯃꯩꯇꯩ ꯏꯃꯥ ꯊꯧꯒꯜꯂꯨꯞ ꯍꯥꯏꯗꯅ ꯍꯥꯏꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯈꯛꯇꯗ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯗ ꯑꯩ ꯑꯗꯤ ꯒꯨꯔꯨ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯈꯣꯏ ꯈꯦꯛꯃꯟꯒꯤ ꯑꯣꯖꯥ ꯗꯤꯋꯥꯟ ꯃꯌꯥꯝꯅ ꯄꯦꯅꯥ ꯑꯦꯇꯣꯁꯥ ꯁꯥꯕ ꯍꯥꯏꯔ ꯈꯪꯅꯔꯤꯁꯦ. ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯁꯟꯕꯤꯕꯅꯦ. ꯃꯥꯅ ꯑꯩꯒꯤ ꯒꯨꯔꯨꯁꯨ ꯑꯍꯥꯟꯕ ꯒꯨꯔꯨꯁꯨ ꯑꯣꯏꯕ.
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯁꯤꯗꯕꯨ ꯂꯥꯏꯚ ꯄꯔꯐꯣꯔꯃꯦꯟꯁꯅ ꯇꯧꯖꯔꯤꯁꯤꯀꯣ ꯑꯗꯣ ꯂꯥꯏꯚ ꯎꯠꯄ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯥꯟꯅꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣग ꯑꯁꯤ ꯃꯔꯛꯇ ꯀꯥꯎꯕꯤꯈꯤꯕ ꯌꯥꯎꯕꯤꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯁꯨꯝ ꯊꯦꯡꯅꯕꯤꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯀꯩ ꯃꯁꯤ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯔꯤꯕ ꯄ꯭ꯂꯦ ꯑꯃꯗꯗꯤ ꯊꯣꯛꯇꯦ ꯑꯗꯨꯒ ꯈꯔ ꯊꯥꯗꯣꯛꯎꯔꯒ ꯄ꯭ꯂꯦ ꯑꯃꯅ ꯃꯉꯣꯟꯗ ꯑꯣꯚꯔꯂꯣꯗ ꯇꯧꯁꯟꯈ꯭ꯔꯕ ꯃꯇꯝꯗ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯒꯤ ꯄ꯭ꯂꯦꯗꯨꯗ ꯁꯥꯟꯅꯕꯤꯌꯣ ꯀꯥꯟ ꯀꯧꯔꯛꯄꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯒꯁꯤ ꯀꯥꯎꯈꯤꯕ ꯌꯥꯎꯋꯦ ꯑꯗꯣ ꯃꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯂꯤꯂꯥ ꯑꯃꯒ ꯗ꯭ꯔꯦꯁ ꯃꯥꯟꯅꯗꯕꯁꯦ ꯁꯤꯅꯁꯨ ꯗ꯭ꯔꯦꯁꯁꯤ ꯂꯤꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯗꯥꯏꯂꯣग ꯊꯣꯛꯂꯛꯄꯁꯨ ꯌꯥꯎꯋꯦꯕ ꯃꯊꯟꯗ ꯑꯩꯅ ꯒ꯭ꯔꯤꯟ ꯔꯨꯝꯗ ꯑꯩꯒꯤ ꯗꯥꯏꯂꯣꯒꯁꯦ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕꯁꯦ ꯍꯣꯔꯦꯟ ꯂꯤꯂꯥ ꯃꯌꯥꯏꯗ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯆꯜꯂꯒ ꯑꯗꯒꯤ ꯑꯩꯅ ꯃꯥꯏ ꯕ꯭ꯂꯣꯀꯤꯡꯁꯦ ꯗ꯭ꯔꯦꯁꯁꯤꯒ ꯕ꯭ꯂꯣꯀꯤꯡꯒꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯣꯔꯦꯟ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯥꯅ ꯍꯥꯏꯔꯒ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯀꯣꯑꯦꯛ ꯇꯧꯅꯦꯕ ꯑꯩꯈꯣꯏꯅꯤꯁꯦ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕꯁꯦ ꯍꯣꯔꯦꯟ ꯃꯌꯥꯏꯗ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯦ ꯂꯤꯁꯜꯂꯀꯥꯟꯗ ꯃꯥꯒꯤ ꯕ꯭ꯂꯣꯀꯤꯡꯗꯨꯗ ꯑꯩꯅ ꯁꯣꯝ ꯆꯠꯈꯤꯕ ꯑꯣꯏꯗ ꯆꯠꯈꯤꯕ ꯌꯦꯠꯇ ꯆꯠꯈꯤꯕꯁꯦ ꯆꯠꯂꯛꯑꯀꯥꯟꯗ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯊꯣꯛꯂꯛꯄꯁꯨ ꯌꯥꯎꯋꯦ ꯃꯁꯤ ꯑꯗꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯑꯥꯔꯇꯤꯁꯀꯤ ꯒꯨꯟꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗꯗꯤꯀꯣ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯝꯗꯗꯤ ꯑꯃꯗꯤ ꯂꯥꯁ ꯁꯣ ꯑꯗꯨꯗ ꯄꯨꯡ 1-2ꯗꯩ ꯍꯧꯕ ꯆꯦꯔꯤꯇꯤꯁꯦ ꯌꯥꯝ ꯇꯧꯅꯔꯝꯃꯦꯕ ꯍꯧꯖꯤꯛꯀ ꯆꯦꯔꯤꯇꯤ ꯇꯧꯕꯒꯤ ꯈꯦꯠꯅꯕꯒꯤ ꯆꯥꯡꯁꯦ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯍꯟꯁꯤꯡꯒꯤ 1997 ꯑꯗꯨꯒ ꯑꯩꯅ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯌꯥꯎꯔꯛꯈꯤꯕꯁꯦ 2000ꯗꯒꯤꯀꯣ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ ꯗꯣꯜ ꯑꯃꯗ ꯌꯥꯎꯔꯛꯈꯤꯕꯁꯦ 2000ꯗꯒꯤꯅꯤ ꯑꯗꯨꯅ ꯑꯍꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯆꯠꯆꯔꯛꯄꯗ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯂꯤꯂꯥ ꯌꯥꯝ ꯐꯖꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯒꯤ ꯆꯦꯔꯤꯇꯤꯁꯦ ꯐꯖꯅ ꯇꯧꯅꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯦꯔꯤꯇꯤ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯟꯊꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯆꯦꯔꯤꯇꯤꯁꯤꯅ ꯍꯟꯊꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯁꯤꯡꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯄ꯭ꯂꯦꯁꯤ ꯁ꯭ꯋꯥꯏꯗ ꯅꯨꯡꯁꯤꯕꯤꯕ ꯈꯔꯅ ꯑꯗꯨꯝ ꯀꯣꯚꯔꯦꯖ ꯇꯧꯊꯣꯛꯑꯅꯦꯕ ꯑꯗꯣ ꯑꯩꯈꯣই ꯑꯗꯨꯝ ꯂꯥꯎꯖꯩ ꯂꯤꯂꯥ ꯍꯧꯔꯝꯗꯥꯏꯗ ꯇꯧꯕꯤꯒꯅꯣꯅ ꯑꯗꯨꯕꯨ ꯂꯣꯟ ꯑꯗꯨꯝ ꯇꯧꯔꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯀꯥꯞꯊꯣꯔꯛꯑꯅꯤ ꯑꯗꯣ ꯐ꯭ꯔꯤ ꯁꯣꯗꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯗꯨꯝ ꯌꯦꯡꯕ ꯆꯦꯔꯤꯇꯤꯗꯗꯤ ꯉꯁꯥꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯣꯏ ꯌꯦꯡꯊꯣꯛꯈ꯭ꯔꯦꯕ ꯃꯆꯦꯠ ꯑꯣꯏꯔꯁꯨ ꯐꯨꯜ ꯐꯪꯗ꯭ꯔꯁꯨ ꯑꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯆꯦꯔꯤꯇꯤ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯟꯊꯔꯕ꯭ꯔꯥꯅ ꯈꯜꯂꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯐ꯭ꯔꯤ ꯁꯣꯗꯤ ꯑꯗꯨꯝ ꯆꯠꯄ ꯑꯗꯨ ꯆꯦꯔꯤꯇꯤ ꯇꯧꯔꯒ ꯂꯤꯂꯥꯗꯨ ꯄꯩꯁꯥ ꯇꯥꯟꯖꯒꯗꯧꯕꯗꯣ ꯑꯁ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯕꯅꯦ ꯑꯗꯨ ꯂꯤꯂꯥꯗꯨ ꯑꯗꯨꯗꯤ ꯐ꯭ꯔꯤ ꯇꯧꯔꯀꯥꯟꯗ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯆꯦꯔꯤꯇꯤꯗ ꯃꯣꯏ ꯁꯤ ꯂꯤꯂꯥꯒꯤ ꯀꯥꯡꯕꯨꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯑꯥꯔꯅꯤꯡꯁꯦ ꯏꯐꯪ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯆꯦꯔꯤꯇꯤ ꯇꯧꯕꯗꯣ ꯑꯗꯨꯅ ꯆꯦꯔꯤꯇꯤ ꯍꯟꯊꯔꯛꯄꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯛꯄ ꯆꯥꯎꯅ ꯁꯤꯒꯤ ꯃꯔꯝꯁꯤ ꯑꯣꯏꯕ ꯌꯥꯏꯑꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯀꯨꯝꯕꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯎꯠꯄꯤꯔꯛꯈꯤꯕ ꯁꯣꯁꯤꯗ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯗꯥꯏꯂꯣꯒꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯀꯔꯝꯕ ꯂꯤꯂꯥꯗꯒꯤ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯗꯨꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯂꯤꯂꯥꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯤꯗꯤꯡ ꯔꯣꯜ ꯂꯧꯕꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯂꯧꯈꯤꯕ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯄꯥꯔꯠ 2 ꯉꯥꯏꯈꯤꯅꯤ ꯍꯥꯏꯁꯦ ꯁꯤꯗ ꯑꯩꯅ ꯉꯥꯡꯈꯤꯕ ꯊꯥꯗꯣꯏ ꯍꯥꯏꯕ ꯍꯦꯔꯥꯃꯣꯇꯤ ꯃꯃꯥꯡꯗ ꯂꯥꯛꯑ ꯑꯩꯅ ꯉꯥꯡꯕ ꯗꯥꯏꯂꯣꯒ ꯌꯥꯎꯋꯤ ꯃꯁꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯗꯥꯏꯂꯣꯒ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯌꯨ ꯑꯩ ꯄꯨꯔꯥ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯈꯤꯖꯤꯛꯇꯪ ꯇꯧꯖꯒꯦ ꯃꯇꯦꯛ ꯑꯃꯇꯪ ꯊꯥꯗꯣꯏ ꯑꯩꯅ ꯂꯤꯟꯊꯣꯏꯕ ꯂꯨꯍꯣꯡꯈꯤꯕꯗꯨꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯦ ꯅꯪꯅ ꯑꯩꯕꯨ ꯋꯥꯁꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯂꯤꯟꯊꯣꯏꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯁꯨꯡꯌꯥ ꯌꯥꯖꯗꯕ ꯂꯤꯟꯊꯣꯏꯕꯨꯁꯨ ꯅꯪꯒꯤ ꯋꯥꯁꯛꯀꯤ ꯂꯤꯄꯨꯅ ꯄꯨꯟꯁꯤꯟꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯂꯤꯟꯊꯣꯏ ꯑꯇꯥꯡ ꯍꯥꯏꯌꯨ ꯑꯇꯥꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗ ꯑꯇꯥꯡ ꯄꯨꯁꯤꯜꯂꯛꯀꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯡꯃ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯦꯁꯥꯏ ꯑꯃꯅ ꯑꯩꯕꯨ ꯈꯨꯐꯥꯡꯅ ꯊꯥꯛꯀꯦ ꯍꯥꯏꯕꯒꯤꯗꯃꯛ IAS ꯐꯪꯂꯕ ꯑꯩꯕꯨ IPS ꯂꯧꯍꯟꯈꯤꯕ ꯅꯠꯇ꯭ꯔ ꯅꯪ ꯑꯩ ꯆꯠꯂꯣꯏ ꯊꯥꯗꯣꯏ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯊꯥꯗꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯃꯥꯡꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯎꯖꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯀꯣꯐꯤ ꯕꯤꯇꯣꯝꯒꯤ ꯑꯦꯡꯀꯔ ꯑꯣꯏꯖꯕꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯁꯤꯒꯤ ꯂꯤꯂꯥꯁꯦ ꯑꯩ ꯏꯁꯥꯁꯨ ꯑꯗꯨꯝ ꯌꯦꯡꯖꯔꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯀꯞꯅꯤꯡꯕ ꯌꯥꯝ ꯐꯥꯎꯈꯤꯕ ꯂꯤꯂꯥ ꯑꯣꯏꯖꯈꯤ ꯑꯗꯣ ꯉꯁꯤ ꯑꯃꯨꯛꯀ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯄꯗ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯤ ꯀꯩꯅꯣꯝꯗꯤ ꯁꯤꯟꯁꯦ ꯐꯥꯎꯋꯦ ꯑꯗꯨꯝ ꯑꯦꯛ ꯇꯧꯔꯤꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯨ ꯆꯨꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯋꯥꯔꯤꯗꯨꯗ ꯄꯨꯁꯜꯂꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ
ꯍꯥꯏꯗꯤ ꯃꯥꯒꯤ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯥꯒꯤ ꯁꯤꯒꯗꯧꯕ ꯇꯥꯟꯖꯥ ꯑꯃꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗ ꯂꯨꯍꯣꯡꯊꯣꯛꯍꯟꯈꯤꯕꯗꯣ ꯃꯥꯅꯗꯤ ꯃꯃꯥꯟꯅꯕꯤꯗ ꯂꯨꯍꯣꯡꯉꯒꯁꯨ ꯃꯥꯒꯤ ꯋꯥꯁꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯑꯗꯨꯝ ꯅꯨꯡꯁꯤꯔ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯇ ꯌꯥꯝ ꯐꯤꯜ ꯇꯧꯕ ꯗꯥꯏꯂꯣग ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯌꯦꯡꯖꯔꯤꯕ ꯚꯥꯕꯣꯛꯅꯗꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕ ꯍꯣꯏ ꯍꯣꯏ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯒꯁꯨ ꯀꯩꯗꯧꯕꯩ ꯂꯧꯔꯤꯅꯣ ꯀꯥꯏꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤꯕ ꯃꯁꯤꯗꯤ ꯏꯁꯥꯗ ꯀꯔꯤ ꯐꯤꯜ ꯐꯥꯎꯕꯤꯒꯦ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯗ ꯇꯁꯦꯡꯕꯒꯤꯗꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯦꯛꯇꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯊꯃꯣꯏ ꯌꯧꯅ ꯄꯤꯕ ꯉꯝꯕ ꯀꯩꯅꯣꯝꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯤꯗꯣ ꯍꯥꯏꯗꯤ ꯑꯩꯒ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯅꯨꯄꯤꯗꯨ ꯍꯨꯟꯇꯣꯛꯑꯃ ꯑꯇꯣꯞꯄ ꯑꯃ ꯂꯨꯍꯣꯡꯈ꯭ꯔꯕꯛꯇ ꯃꯥ ꯁꯨꯝ ꯈꯜꯂ ꯂꯩꯕ ꯑꯗꯨꯒ ꯃꯥ ꯀꯩꯗꯧꯕꯩ ꯂꯧꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯃꯌꯥꯝꯗ ꯐꯤꯜ ꯇꯧꯍꯟꯕ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯦ ꯑꯩꯅ ꯊꯝꯖꯒꯦ ꯃꯥꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯖꯈꯤꯁꯤ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯚꯤꯌꯔꯁ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur Private Satellite Television Channel, which is available at Tata Sky. Prizes: winner rupees 1 lakh, first runners-up rupees 80,000, second runners-up rupees 50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. HBL Constructions in partners with HBL Architects, providing complete building solutions, building constructions, architectural consultancy, soil testing and structural design, re-engineer structure, interior design, all kind of building services. Building the future. For more detail, please visit our website www.hblarchitects.com or call us at 8730-049186. ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯑꯗꯨꯝ ꯁꯥꯟꯅꯔꯤ ꯑꯗ ꯗꯥꯏꯂꯣꯒꯁꯨ ꯇꯥꯕ ꯐꯪꯍꯟꯕꯒꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯚꯤꯌꯔꯁꯤꯡꯅꯁꯨ ꯁꯣꯏ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯗꯣꯏꯅꯦꯕ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯗꯥꯏꯂꯣग ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯣꯁꯨ ꯍꯥꯏꯖꯔꯛꯈꯤꯗꯧꯔꯤ ꯄꯦꯜꯍꯧꯗꯕꯒꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯋꯥꯍꯪꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏ ꯐꯗꯅ ꯃꯉꯣꯟꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯥꯒꯤ ꯒꯨꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯁꯤ ꯀꯔꯤ ꯀꯔꯤꯗꯤ ꯁꯨꯝ ꯌꯥꯎꯗꯕ ꯌꯥꯗꯕꯒꯦ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯕꯨ ꯑꯣꯖꯥꯒꯨꯔꯨꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯗ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯅꯠꯇꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯁꯛ ꯐꯅꯌꯥꯝ ꯐꯖꯔꯒꯁꯨ ꯑꯩ ꯆꯨꯡ ꯐꯅꯌꯥꯝ ꯆꯥꯔꯒꯁꯨ ꯑꯩꯅ ꯂꯤꯂꯥ ꯃꯌꯥꯝ ꯑꯃ ꯍꯩꯗꯅ ꯑꯦꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒꯁꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤꯅ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛꯁꯦ ꯑꯔꯦꯝꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥꯒꯨꯔꯨꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯗꯨꯃꯛ ꯑꯥꯔꯠꯄꯨ ꯄꯥꯝꯖꯕ ꯑꯗꯒꯤ ꯑꯥꯔꯠꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯇꯨꯡꯗ ꯑꯥꯔꯇꯤꯁ ꯑꯣꯏꯕꯤꯅꯤꯡꯕ ꯃꯌꯥꯝꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤꯃꯇꯪ ꯂꯣꯏꯅꯔꯒ ꯑꯣꯖꯥꯒꯨꯔꯨ ꯃꯁꯛ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯒꯨꯔु ꯃꯁꯛ ꯈꯪꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯑꯣꯖꯥꯒꯨꯔु ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯤꯈꯩ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯗ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯀꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡꯒꯤ ꯂꯝꯁꯤꯗ ꯑꯦꯆꯤꯞꯃꯦꯟ ꯐꯪꯕꯤꯈꯤꯕꯁꯤꯡ ꯈꯖꯤꯛꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯍꯦꯛ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯉꯁꯤꯐꯥꯎꯗ ꯑꯦꯆꯤꯞꯃꯦꯟꯁꯦ 9-10 ꯐꯪꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯅꯔꯤꯅꯦ ꯑꯗꯨ ꯊꯝꯕꯤꯌꯨ ꯏꯍꯥꯟ ꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯐꯦꯁꯇꯤꯚꯦꯜ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜ ꯊꯣꯛꯄꯗ 2001 ꯁꯤꯗ ꯀꯠꯊꯣꯛꯈ꯭ꯔꯕ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯑꯁꯤꯗ ꯑꯩ ꯏꯁꯄꯤꯁꯦꯜ ꯖꯨꯔꯤ ꯑꯦꯋꯥꯔꯗ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯕꯅꯤ ꯑꯗꯨꯒ 2003ꯗ ꯇꯩꯊꯣꯛꯄꯤꯔꯨꯝꯗ ꯄꯤꯔꯥꯡ ꯕꯦꯁ ꯄ꯭ꯂꯦꯁꯨ ꯇꯥꯈꯤꯕ ꯅꯣꯔ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔ ꯖꯇ꯭ꯔꯥ ꯃꯟꯗꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕꯦꯁ ꯑꯦꯛꯇꯔ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯕꯦꯁ ꯑꯦꯛꯇꯔꯁꯤ 2008 ꯏꯝꯐꯥꯜ ꯖꯇ꯭ꯔꯥ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡꯕ ꯂꯩ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯃꯅꯤ ꯌꯨꯝꯅꯥꯝꯅ ꯏꯕ ꯂꯤꯂꯥ ꯑꯁꯤꯗ
best actor mu phange andagi matam khara mu gap sumang la si competition lep khare mu koi only festival ong satha khare adugi matung da mu iram da manipur artist la kan da hojiki koi wari loitri hari bali la asda second supporting aduga wari loiti part 2 ngai kin ju second supporting aduga matang yaning tha magi wari da best actor aduga amu hantakki mamangi festival 18 gi festival da haiba tare sida thawai gi thawai haiba lila sida ju second best actor phange aduga marakta 2009 da manipur state small council na koi popular over artist sing da piba keton na lanthok piba keton popular award 2009 so phangjare haiba tare haiba award sing si ai nungsibidana pibira haiba tare adung mati nungai be degi nungai ba ngata ne sahi sahi da la am doise ada family da so duk mati loina mi da so hadi okay na phangak mo tam da ing mun so hai ngai leitana nungai do okay na nungai dei hena moina nungai ne helam doine ha na thajai makha ta jar poina hoi tungda ahoi la sim tam sang adum kum mayam da seba to bigi khanbiribra natraga khoi matam khara lega to oge khanbiribra han khasang khanbi ai di angang waringe degi aina he gyan tar pari arsiam pamjana hor kibrin ai gi punsi je adum art loisin jage na khanjari ai gi punsi sina taibung mapuna tek ta kaidana aina sen masung bang ngammi matam du bokti sumang lagi phambak ta ai gi punsi gi aroi makeup tu oi jage na khanjari aduga aina layo phadana heng ahan war bok ta hakchang ji pangan je taibung puna pibiragadi ai gi matung da ai bu nungsi biba ai angang sing bawba semjage haina ai khanjari ai gi tungya sa makha tana mathang akhoi haidi direction pb dana mathang je sumang lila se yokhatna bhona bada saruk chauna laujagini hai thabiri ne yam nungai je manu maksu mai pa ko so view haina haijari thank you makha ta jar poina akhoi lila akhoi hanak ikoi dingai da akhoi so tawringai manung sida heramuti ma acid e kholi na haina hoina khra sum tajagi bido madu kamai tawbuno haipetang khasitang santhan mase laibak tv accident haiba tare mayam na di tabada lana sandoktana facebook ta digi youtube ta whatsapp ta lana sandokpusi yawi aduga tasyengbagi di live ta mana thakpa nate akoi gi lila performance piri de mayai da soiba accident haiba tare akoi gi hoji akona iramda manipur artist association sanajari ba wari loi department nipan subang po haiba lila asida Heramoti na sarba character thadoi hai sinama na okagi magi kidney transfer tor matungda hakchang kankhatringai gi kankhatnaba Delhi sa ba guli mukhaksa ba gi sin dilasi glasin da yawa do okagi mama sariba Zarubin Rosina ising je puthoga masanu pidi ingadobane aduda solom da green room dagi puthopada hoboibe oza Robin Rosu okagi bottle da yarom bani na ising mineral bottle da yarom bani na adum hairaga puthoroga lila mayada adum hana Delhi thakpanina Heramoti jo adum thakpa ising do ade acid oil eram bhai tare aduna lila mayadagi adum makhnau do akoigi sagat pasathat patorokna green room da senjal aga lila sanaba lojinge da aduga lila do ma koi green room da ising tengthokna khotokna tawrakanda kasu tawgudu mande na among loisalle lasinina thurga aduga लासिंदो लोइसलकपददि मा सिंगमदा ना उवा हरपदगी अखोय खुदक्ता राज मेथिस बुखलगा मा जे ट्रीटमेंट तौबने अदमाय तौगिबनि थौदोक्स हजिति केमता हाइदि असोय हाइदि मोन नुंगाइतब खोतब लोइना फग्रबा अखोय हजि अदुगी मतुंगदा नमी मरी मंगानी मागी डॉक्टर सिंगना रेस्ट तौ हाइबदगी साथप खोतोबदि इंप्रूव ओइद्रि बोक्ति रेस्ट तौ हाइबदि अखोय नमी मंगा तरुनी गुंबा प्रोग्राम लेपे अदुई मतुंगदा प्रोग्राम सत्पा प्रोग्राम सानागरे हजि कछु थोतोप तौद्रे हाइबतार अखोय अमम्बा थिंग नगातनी लीला चचरिसे मसिगी मनसा अखोय लंबीदा थेंगखिबा अवा नुंगाई कुदोंतिबाबु थेंगखिबा ओरसु खजितंग फोंदोपिबा यारदि फोंदोपि असेंबदि अखोयना लीला हालकपजे नोंगालमदाई नत्रगा अथेंबा अहिंगदा हालकपा ngaतने अदुना खुदोंतिबदि यम थेंगनाय हाइबा तारे अदु नुंगाइबसु यमना थेंगनाय अदु खुदोंतिबसिदि मरुइना अखोय आर्टिस्ट मैम पुलप अखोय ऑफिस योबु लापददि adum kudong thiba se yamba thengna da bungumani thengna bu siaw aduga akhoi office ro kan isa isa gi iromdom jumda hanagi ba individual isa isa gi gari da jumda hanabu je masida kudong sa da ba thengna ba yami maruina akhoi tumbagi problem je masi am phangak ta bajina akhoi gi gari thaubu da uiraga gari accident tawge to bugumba adegi samna da bai ta sali matam da kan se akhoi
ꯑꯗꯨꯝ ꯊꯣꯡ ꯎꯏꯁꯟꯈꯤꯗꯅ ꯗ꯭ꯔꯦꯟꯗ ꯅꯂꯥꯗꯒ ꯇꯥꯁꯟꯕ ꯈꯨꯗꯣꯡꯊꯤꯕ ꯏꯁꯥꯃꯛ ꯌꯥꯝ ꯊꯤꯅ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯗꯤ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯗꯨ ꯑꯣꯏꯔꯒ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯆꯠꯄꯗ ꯊꯦꯡꯅꯕ ꯐꯠꯇꯕ ꯍꯥꯏꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯤꯅꯒ ꯗꯤꯁꯇꯔꯕ ꯇꯧꯔꯛꯄ ꯈꯣꯠꯄꯒꯗꯤ ꯌꯥꯎꯕꯤꯈꯤꯕꯒꯦ ꯗꯤꯁꯇꯔꯕꯁꯤ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯩꯁꯦ ꯍꯟꯗꯛ ꯏꯃꯥꯗ ꯂꯩꯔꯀꯥꯟꯗꯅꯤ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯀꯣ ꯑꯩꯒꯤ ꯀꯥꯔꯁꯤ ꯌꯥꯗꯗꯅ ꯂꯩꯔꯤꯀꯥꯟꯗ ꯑꯩꯁꯦ ꯕꯥꯏꯛꯇ ꯆꯠꯂꯦꯕꯀꯣ ꯕꯥꯏꯛꯇ ꯆꯠꯄꯁꯦ ꯏꯊꯟꯇ ꯆꯠꯄꯅꯤꯅ ꯑꯩꯈꯣꯏ ꯇꯨꯡꯗ ꯃꯥꯡꯗ ꯊꯧꯔꯛꯑꯒꯁꯨ ꯈꯔ ꯍꯦꯟꯒꯠꯈꯤꯕ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯁꯥꯏꯠꯇ ꯇꯤꯝꯁꯦ ꯑꯥꯔꯇꯤꯁꯁꯦ ꯑꯩꯈꯣꯏ 4-5ꯅꯤ ꯌꯥꯎꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯏ ꯊꯧꯅꯔꯀꯥꯟꯗ ꯃꯣꯏ ꯀꯥꯔꯗ ꯆꯠꯈꯤꯕ ꯑꯩꯅ ꯅꯨꯃꯤꯠꯁꯦ ꯑꯩ ꯀꯥꯔꯁꯤ ꯌꯥꯗꯗꯅ ꯕꯥꯏꯛꯇ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯋꯥꯏꯊꯧ ꯒꯣꯂꯥꯏꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯧꯔꯀꯥꯟꯗ ꯃꯣꯏ ꯈꯥꯝꯃꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯁꯤ ꯈꯥꯝꯃꯨꯔꯒꯗꯤ ꯐꯔꯛ ꯇꯥꯔꯅꯤꯅ ꯁꯨꯃꯥꯏꯅ ꯊꯩꯗꯣꯛꯑ ꯆꯠꯂꯒꯗꯤ ꯑꯃꯨꯛ ꯃꯣꯏꯅ ꯐꯔꯛ ꯇꯥꯗꯣ ꯑꯩꯅ ꯃꯣꯏꯗ ꯗꯥꯏꯔꯦꯛ ꯊꯧꯖꯤꯜꯂꯦ ꯊꯧꯖꯤꯜꯂꯀꯥꯟꯗ ꯃꯣꯏꯁꯦ ꯆꯣꯡꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯟꯅꯔꯛꯑꯦꯕꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯒꯤ ꯑꯣꯄꯣꯖꯤꯠꯇ ꯒꯥꯔꯤ ꯚꯦꯍꯤꯀꯜ ꯑꯆꯧꯕ ꯑꯃ ꯂꯥꯛꯁꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯦꯞ ꯑꯣꯏꯍꯧꯕꯅꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯃꯤ ꯐꯠꯇꯕꯁꯦ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯂꯩꯇꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯁꯨ ꯄꯦꯟꯗꯕ ꯑꯃꯈꯛ ꯌꯥꯎꯈꯤ ꯂꯤꯂꯥ ꯑꯍꯥꯟꯕ ꯌꯥꯎꯔꯛꯄ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔ ꯖꯇ꯭ꯔꯥ ꯃꯟꯗꯜꯗ ꯂꯩꯅ 2000 ꯑꯩꯈꯣꯏ 3-4 ꯑꯗꯨꯋꯥꯏꯗꯅꯦ ꯁꯨꯒꯅꯨꯗ ꯂꯤꯂꯥ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯇꯝ ꯑꯃꯗ ꯑꯥꯔꯃꯤꯒꯤ ꯀꯩꯅꯣ ꯌꯥꯝ ꯂꯩꯔꯝꯃꯤꯗꯅꯀꯣ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯅꯤ ꯈꯪꯅ ꯃꯔꯨꯑꯣꯏꯅ ꯁꯨꯒꯅꯨꯔꯣꯝꯗ ꯑꯩꯈꯣꯏ ꯆꯦꯔꯤꯇꯤ ꯑꯃ ꯇꯧꯔꯝꯃꯦꯕꯀꯣ ꯁꯨꯒꯅꯨ ꯑꯗꯒꯤ ꯋꯥꯡꯉꯨꯁꯤ ꯆꯦꯔꯤꯇꯤ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯒꯅꯨꯗ ꯆꯦꯔꯤꯇꯤ ꯁꯥꯟꯅꯔꯨꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 1:30 ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏꯈꯣꯡꯒꯤ ꯁꯨꯒꯅꯨꯗ ꯍꯥꯏꯒꯠꯂꯛ ꯑꯥꯔꯃꯤ ꯂꯩꯗꯅꯀꯣ ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯥꯝꯃꯀꯥꯟꯗ ꯑꯥꯔꯇꯤꯁꯅꯤ ꯂꯣꯏ ꯈꯪꯉꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟ ꯌꯥꯎꯔꯅꯤ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟꯁꯤꯡꯒꯤ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯔꯤꯅꯤ ꯑꯗꯣ ꯃꯈꯣꯏꯅ ꯑꯥꯔꯇꯤꯁꯅꯦꯁꯦ ꯈꯪꯕꯤꯔꯕꯅꯦꯕ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯏꯪꯊꯝꯊꯥ ꯏꯪꯈ꯭ꯔꯕ ꯑꯍꯤꯡꯁꯤꯗ ꯀꯨꯝꯊꯍꯜꯂꯒ ꯁꯣꯔꯣꯛꯇ ꯎꯞꯍꯜꯂꯀꯥꯟꯗ ꯃꯣꯏ ꯃꯇꯝ ꯂꯦꯜꯂꯒ ꯂꯩꯈꯤꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯑꯥꯔꯇꯤꯁꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯑꯥꯔꯇꯤꯁꯅꯤ ꯈꯪꯅ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯈꯤꯕꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯊꯃꯣꯏꯗ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯃꯇꯝ ꯑꯃꯗ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯦꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯐꯥꯎ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯤꯐꯥꯎꯗꯤ ꯃꯈꯣꯏꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯊꯦꯡꯅꯅ ꯑꯩꯈꯣই ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯚꯥꯕꯣꯛꯁꯤꯡꯁꯤꯅ ꯀꯧꯕꯤꯔꯛꯄ ꯃꯇꯝꯗ ꯂꯥꯞꯅ ꯀꯧꯕꯤꯔꯛꯑꯒꯁꯨ ꯌꯦꯡꯖꯅꯤꯡꯉꯤꯕꯁꯦ ꯎꯠꯆꯒꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯂꯦꯞꯄꯤꯗꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯑꯥꯔꯇꯤꯁꯀꯤ ꯂꯝꯁꯤꯗ ꯂꯩꯕꯤꯔꯝꯗ꯭ꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯝꯒꯅꯤ ꯀꯔꯤ ꯑꯣꯏꯒꯅꯤꯅ ꯑꯩꯒꯤ ꯑꯦꯝꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯥꯔꯇꯤꯁꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯄꯥꯝꯖꯔꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯨꯝ ꯁ꯭ꯀꯨꯂꯤꯡ ꯂꯥꯏꯐꯇ ꯑꯩꯅ ꯈꯟꯖꯈꯤꯕꯁꯦ ꯂꯦꯛꯆꯔꯔ ꯑꯃ ꯑꯣꯏꯒꯦꯅ ꯈꯟꯖꯈꯤꯕꯅꯦ ꯑꯗꯨꯕꯨ ꯑꯣꯏꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯑꯩꯅ ꯈꯟꯖꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯑꯄꯤꯛꯄ ꯊꯕꯛ ꯃꯆꯥ ꯑꯃꯈꯛ ꯇꯧꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯑꯥꯔꯅꯤꯡ ꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯣꯝꯗ ꯑꯥꯔꯠ ꯄꯥꯝꯖꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯝꯕꯤꯁꯨ ꯁꯦꯝꯗ ꯌꯥꯗꯕ ꯁꯦꯝꯗ ꯌꯥꯗꯕ ꯑꯥꯔꯠ ꯇꯧꯕꯁꯤꯅꯗꯤ ꯃꯅꯤꯄꯨꯔꯗ ꯑꯥꯔꯠ ꯇꯧꯕ ꯍꯥꯏꯁꯤꯅꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯍꯤꯡꯅꯕ ꯂꯝꯕꯤꯁꯨ ꯊꯤꯗꯕ ꯌꯥꯗꯕꯅꯤꯅ ꯒꯣꯔꯃꯦꯟꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯂꯤꯂꯥ ꯁꯥꯟꯅꯕꯁꯨ ꯆꯠꯄ ꯑꯗꯒꯤ ꯊꯕꯛꯁꯨ ꯆꯠꯄ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅ ꯁꯤꯒꯤ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯥꯔꯇꯤꯁꯁꯤꯡ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕ ꯍꯦꯜꯊ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅꯀꯣ ꯑꯗꯨꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗꯤ ꯃꯈꯣꯏ ꯅꯨꯡꯁꯤꯕꯤꯕꯅꯤ나 ꯃꯔꯨꯑꯣꯏꯅ ꯁꯤꯖꯟ ꯃꯇꯝꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯩ ꯑꯣꯐꯤꯁꯁꯦ ꯑꯉꯟꯕꯁꯤ ꯆꯠꯂꯝꯃꯀꯥꯟꯗ ꯑꯊꯦꯡꯕꯒꯤ ꯋꯥꯛꯁꯦ ꯑꯗꯨꯝ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯣꯐꯤꯁꯇ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯊꯥ 1-2 ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜꯁꯤꯗꯤ ꯑꯣꯐꯤꯁꯇ ꯌꯥꯝ ꯇꯣꯏꯅ ꯑꯩ ꯑꯦꯇꯦꯟ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯐ ꯁꯤꯖꯟꯁꯤꯗꯅ ꯑꯃꯨꯛ ꯑꯣꯐꯤꯁꯇ ꯐꯖꯅ ꯑꯦꯇꯦꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯁꯥꯟꯅꯔꯤꯉꯩ ꯃꯅꯨꯡ ꯑꯩꯈꯣꯏ ꯂꯤꯂꯥ ꯄꯥꯔꯇꯤꯗ ꯑꯣꯀꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯕꯗ ꯅꯨꯡꯉꯥꯏꯖꯕꯁꯤ ꯀꯅꯥ ꯑꯣꯏꯕꯤꯒꯗꯣꯏꯅꯣ ꯃꯁꯤ ꯂꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯩꯅꯣ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯊꯝꯖꯔꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯍꯦꯛ ꯇꯧꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣ ꯂꯣꯏꯅꯕꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣ ꯃꯁꯤꯗꯤ ꯑꯩꯅ ꯑꯃꯕꯨ ꯅꯠꯇ꯭ꯔꯒ ꯑꯃꯕꯨ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗꯤ ꯈꯖꯤꯛꯇꯪ ꯍꯦꯟꯕꯒꯗꯤ ꯌꯥꯎꯕꯤꯗꯦ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯃꯁꯤ ꯐꯣꯡꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯐꯣꯡꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯩ ꯊꯃꯣꯏꯗ ꯑꯗꯨꯝ ꯊꯝꯖꯤꯟꯖꯔꯒꯦ ꯐꯣꯡꯗꯣꯛꯎꯕꯗ ꯐꯔꯛ ꯇꯥꯗꯣꯏꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯅ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯗꯨꯅꯦꯕ ꯌꯥꯝ ꯈꯪꯅꯤꯡꯉꯤꯁꯦ ꯑꯗꯣ
ꯐꯣꯡꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯖꯔꯒꯦ ꯅꯣꯡꯃ ꯀꯩꯅꯣꯗ ꯅꯠꯇꯕꯁꯨ ꯑꯩꯈꯣꯏꯒꯤ इंटरव्यू प्रोग्राम से नत तोान मधु पादम जरगे माने याम नुंगाइजे अदो अखोई हुजु हुजिक अखोई लीलाददी मेसेज मयाम अमा पीरिको अदो मेसेज मयाम अमा पीबिरि अदो इसाना लीलागी नत्तबिदा इरमदम असिगी मियोय अमा ओइना एक्टर दंग नत्तबिदको इनखलगिबा नहा सिंसिदा करी पक्ता मेसेज पीबिनी अइना तुंग द होरगलिबा नहारोन सिंग द मरोइना सुम आई वाकल द फौजब हाइतारे मयाम द पौताक नते सुम ओहेंजनिंग बत होंजनिंग बदो तुंग द होरगलिबा जुम्बिरेल सिंग सिना अखोइगी होजिसे मरोइना मोबाइल गी जुगसिदा नहा पाखंग लैसाबी अदिगी सात्र सिंग लोइना संजनगरे अदुना मोबाइल गी कानाबा इंटरनेट गी कानाबा खुदोंग साबा फजना लौबियु अदुगा अरानबा मवोंगदा मोबाइल अदुगा इंटरनेट से सिजनबीगनु मसिना सात्र सिंगी पुंसीदा तुंग द इंखलकलिबा नहारोल सिंगदा मोबाइल न कानाबदुना इरमदम अखोइ मणिपुर सिगी इमा लेबाक दमकता इंटरनेट तगी कानाबा लौरगा माहिरोइ सिंगना मसक नाइबा मी म ओइनबा इमा लेबाकपु लमदम सिदा वर्ल्ड मसक थोप लमदम अमा ओइनबा होनबदा इंटरनेट अमदि मोबाइल गी खुदोंग साबा लौबियु अदु अरान मवोंगदा सिजनबीगनु हाइबसि मतंग आई थमजके यामना ममन यामलबा पौताकनी मेसेज ती पीबिरिसे आज मखा सथजरपोइना कोइना ओकेन से एक्टिंग तौबदा सु उजेयेबा इसै एक्ट तौबा खोपा दो ओरिजिनल साउंड दि इसै सकपदि ताद्रिबा इसै मते अमतंग हमबि होयान कुदो आइदी इसै दि अखोइगी लीला प्रोग्राम से पदोर कर सकते आई अमतंग नंगजदि अदु सुम ताइबो मियोय बनि खितंग दि अखोइ थमोइदा अइना याम पामजबा इसै मते अम खतंग कुदो तबि मकोक्तगी नतबा असेमगी ओजा मस्जिद की कयादा नंगनरमनो हाइबदुगी फर्स्ट अंतरादो अदा मते अम खतंग आई कुदोल तमजाके अइबु उरागा नोक्सरम्बी नंगना ngасidi karige hainadaba utliba hangningba ni wahangse nangi thamoida yengjabasi natana hangjabadi ngamredo thank you makha do tarakane bana haibadi याम फजे आइदी इसै हैते हाबदी याद्रे दुकि मति व्यूअर्स सिंगसु को इसै सकबसे उबदा ताबदा दुकि मति नुंगाइबा फावबिरंगनी हाइना खनजै अरोइबोइना खोइ मणिपुरगी तो खोइगी टॉम टीवी से मणिपुरगी फर्स्ट प्राइवेट सप्लाई चैनल नेबा हाबा आदस्ते से खोइ टाटा स्काई 1973 दा 42 कंट्री येंगबा फंगजरी नेबा मसिदा करी फावबी करी मोड लेबी हाबदु खसना फंगदोपि याम नुंगाइबा पोक्सै इरमदम मणिपुर सिगी सैटेलाइट चैनल अमोइना होसि टाटा स्काई दा मयाम उबो फंगबिरिबा तुम कोइना मयाम गी दमकता टॉम टीवी मतम पुनमकता इमा लेबा इरमदम सिगी दमकता नतना वाल सिगी ओइना हेना मसक थोपा चैनल अमा ओइ बिरकपा अदुगा तुंग द मयाम गी हेना अफबा तोरपा चैनल अमा ओइसनु हाइबा वफम सिमतंग थमसके याम नुंगाइजै अरोइबोइना खोइ लमजिंगबा ग्रुप की वर्टिकल यूनिट अमा ओइजरिबा चिंजाक डॉटकॉम की प्रोडक्शन दगी टॉम टीवी ना तमलबा गिफ्ट हैम्पर द खुदो तम थैंक यू लमजिंगबा मदि टॉम टीवी मियाम गे दमदा तुम कोइना हिंगबा ngamba ओरसुना ताइबुं पुन पीबिना रसुना हाइबा फम सिमतम से थमजै अदुमक सोइजगे ngasi ओइनदी ओकेन दगी अयाबा लौजरगा ngasi की शो असि कायनबगी आथंग लौजगे व्यूअर्स ngasi की शो असि मया पुनमक्तगी अयाबा लौजरगा कायनबा याथंग लौजगे हायेंग अमुक अनोबा गेस्ट अमा पुदो लाक्सगे पुंफम दुफोक्ति खोइ पुन्ना गाइमिनसि